Mayam ahan waktu di kokno krum jari dom yang biri besi piki channel POTHAMINASI KHANGMINASI channel sina ngasi puduna laksari ba video si hanak sahi gi ona Ningol sako baga mari lenana pangtok sakhiba online Ningol photo contest adugi atho hen sangdam na badugi final round changaba contestant sing adu kana no habidu miyam do kudul tamjage ngasi gi video sida miyam obu phangbi gani madudi aikoina episode ani thokna thamjakhiba haibadi han episode ta contestant tara contestant 1 dagina 10 fawbagi dugi manungda contestant manga lokka chagani final round changaba faidagi masing yamna comment lakhiba amadi ani suba episode gi contestant manga amga khangazarga manga ani tara sina final round da muk atho en sangdam nabagi thoramadu miyamda thamjagadabani aduna ngasigi video sida miyamda uba phangbigani episode ani da anirak subagi oina pangthok sariba online photo contest sida atho en changdam naba sida episode animak tagi contestant manga final round changaba sing adu kana no habdu miyam da kudal tamjage ahan basidi ahan ba episode tagi contestant 1 dagi na contestant 10 fawba sida kana na position manga si lobung ngamage final round changba ngamlaba contestant manga du kana no habdu kudal tamjage niyang kaminasi It's DJ. Sorry, it's DJ. Mathang sidi ani sub episode tagi amuk kana na marai wak phaba kana na final round changmung ngam labage habadu amuk yamna uhunjage miyeng taminasi ko
Arobida episode 1 amadi episode 2 da habidi hanaki online photo contest da saruk yabi khiba amadi photo pibira khiba kwai khudi mo channel sigi mai kedagi thagasaba phonok tari loina loina na final round changaba contestant sing marayok khoba kana oigadagi habadu ngaiminarsi kasigi video si matang sa tension janabagi ta jada lojage final round gi video adom khorang ngai biramu haiba ofam ji thamjaraga puno ko amuksona kaina na ba yathang jage pinabirasi kanglai pakna yai fare